Online Manipuri ayuki paumi yeng tabiro pumnamok puthoi laisramna khurumjari ahanbada maruoiba Assam Rifles Lwthokhokhibagi Mayokta Kuki Nupising Khongjang Changsinkhr Kangpokpi District ki Banglabung Gelnal Village ta leiba kunithoi suba Assam Rifles Post Lwthokhinaba Thaurangi Mayokta Kangpokpi ki Chuilangda Kuki Jofru ki masing yamlaba Nupising saruk yaduna ngasi wakan mifam phamduna Khongjang Changsinkhr wakan mifam aduda saruk yakiba Nupising na kunithoi suba Assam Rifles Lwthokpa yaroi Assam Rifles Lwthokhrabadi furup asigi ngaksenbagi thabakta achauba singnaba ama mayoknaragani haiba slogan sing lauki loinana kunithoi suba Assam Rifles ki CEO da memorandum ama supiduna adumak lengnana lainaba taksinki memorandum aduda Manipur da irang hek thorakpadagi Assam Rifles na achauba thodang kaya ama loduna lakli haina supalli irang hek thorakpaga Assam Rifles na achauba thodang loduna Imphal Valley da lairiba Kuki Jofru ki mioi 1,600 rom asoi angam thoandana mafam chabada puthorakpada achauba thodang lauki Manipur da irang hek thorakpadagi Assam Rifles na community ki khenaba leitena thabak tawduna lakli haina su memorandum aduda palli Khongjang Changsinkhr Kuki Jogi Nupising na mitegi civil society organization sing maruoina kokomina Assam Rifles Lwthokhlaga CRPF thamnaba demand tawriba asibu kanna yaningdaba fongdoki karigumba Assam Rifles Lwthokhiba tarabadi inaunongna Manipur da hingsagi thogdok amuk tholakpa yai haiba wafam sing fongdoki loinana Kuki Jo area sing dagi Assam Rifles Lwthokpa yaroi haiba kholau sing lauki KSO Chuilangi President Inok Kipjena Khongjang adubu saugatladuna Kuki Jo area dagi Assam Rifles Lwthokpa yaroi haina fongdoragli Khatarakpa update da Kabui Union gi asanba miyeng sagulpam thoi ipak Tampak lambo maru oina lauriba kabui singna kabui oina Manipur gi integrity ngakna hingbada kana amata na yetfam thokte kumja 2001 gi Indo Naga ceasefire lakpa matamda kabui singna makhoi kabui di kabui oina hingani haina haikhiba matamda hojik makhau pongna paper da hablakliba loop sing tumina lainaki hojik tampak ta base tawa loop kharasina Jaliarong gi homeland amadi South Nagaland tawrakpada soidana support tawri haibasi makhoina fongdorakpa press media na khudamni Adumakpu Manipur thugaiba pamdaba leader sing ngasidi masa mathanta masak miyamda uthokjare masina tampakta chamna leijariba kabui khul kharadi homeland amadi South Nagaland tawrakpada victim oinanaba sinbagi khudam phangle haina Indigenous Peoples Association of Kanglaipak Ipak Manipurna thadorakpa cherol amana haidi cherol sina hai oirakliba fibam asida kabui Union Manipurna tunglam chatki haurakliba kabui furuki khalaga tampakta tariba kabui singbu matu nama soktanaba protection tawna thamlamlabadi Hotnabani haina ipakna lawi aduna yamna nakhai sengna mari leina aikhoi nagani Greater Nagaland saugatli aikhoi Jaliarong rongni Jaliarong homeland saugatli haina khulgi ming pallaga miyamda fongdok pidana leiminariba Machil manau oibasingi marakta kanana Manipur thugaiba pambano kanana pamdabano haibadu khangminnabagi machak adu pigani hairi iramdam asida maihurol dagi nungsi chanana lairaklaba hawrakpham amadi imari amata oina iramdam sibu chahi lising kaya ngakminnaduna lakhiba asigi apunbagi saktam thugainaba honarakpa khudingmak aikhoina yaba ngamloi aikhoi maselgi marakta punna hingminnabagi mayokta singsep thabagi thabak tawduna yeknabana khudong chaba lawnabagi lambi piroidabani ipangna punbagi pangal amadi nungsi chanabada thajai punna hingminnaduna machet makai tadana tunglam chatki Charles Roll da iramdamsi sinaramba haibasi ipaki pandamni hairi makha tarakpa update asidi pauning khol dagi lokhojarake Manipur gi miyam karamba mawongda leiri Manipur da thokliba Kuki militant singna horiba lan asina maram oiduna hojik Manipur gi miyam kham thengna wanare lan sina maram oiraga Kuki militant singna mayuma kai maina tumna thadok pikhraba miyoi kaya lanjena duna lengang hangba relief camp kaya da changjafam lawduna hingbagi mahau yaudana leiri lan sida miyoi kaya sikre si haiba sukhangdaba masa fangdaba singsu siramlani haiduna pangongna mahut sinduna mitei meitai gi chanabi matung inna mathau mangam su pangthokpa yaukre hojik Manipur gi fibam asi karamba mawongda leiri tasengna lengangna union territory khaidoklabra haibasi hangba hongnare chingi lam phawraga mitei meitai amata chatpa ngamdre karigumba soibadagi changlurabadi mitei meitai adu siri haina lawba yai adubu mitei meitai di pukchel chawba haigadra ngasi phawba mitei meitai na khundaba mafamda lakpa Kuki micham amata hatri haiba yai hojik tholiba lan asi lengakta tangadaba demand oibanina lengakta haugadabani adubu kari karamba manungi hidden agenda laibana no micham mitei meitai da onsin na bom amadi nongmai kapsinduna landariba mawong asidi chumdabani lan haibasidi akanbaga lanthengnagadabani adubu makuta khulai su amata paidaba mitei meitai da Kuki khulai paiba singna landaduna yum hingkol lam munbagi thawong chathariba asi tasengna makhoi terrorist ni thokliba lan asi fana kuire chahi amaga tha mari helaba fawba ngasi fawba waroisingi mami taba udri hojik lan sina maram oiraga Manipur gi miyam karamba mawongda leiri haibasi amuktang ngasigi lengakna yengsinbiyu khatarakpa update
ꯑꯊꯧꯕ ꯀꯌꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯀꯌꯥ ꯃꯤꯔꯣꯜꯁꯤꯗ ꯇꯥꯍꯟꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯄꯤꯕ ꯃꯇꯝ ꯑꯣꯏꯔꯦ꯫ MP ꯂꯩꯁꯦꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯀꯌꯥ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯇꯥꯍꯟꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯍꯥꯞꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯐꯨꯡꯒꯥ ꯍꯦꯔꯤꯇꯦꯖꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯃꯦꯘꯥꯂꯌꯒ ꯈꯨꯠꯁꯝꯅꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯃꯨꯅꯤꯁ ꯅꯤꯡꯊꯧꯖꯝꯅ ꯏꯕ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ MP ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯃꯦꯘꯥꯂꯌꯅ ꯄꯨꯊꯣꯛꯄ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯨꯝꯖꯥ 1891ꯒꯤ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯀꯪꯂꯥ ꯎꯇ꯭ꯔ ꯃꯃꯥꯡꯗ ꯁꯥꯍꯦꯕ 5 ꯑꯉꯥꯡ ꯑꯣꯜꯍꯟꯈꯤꯕ ꯇꯥꯡꯀꯛ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯗꯣꯀꯨ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯀꯌꯥ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ, ꯀꯠꯊꯣꯛꯄ ꯉꯝꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧ ꯇꯥꯔꯦ꯫ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯁꯤ ꯂꯨꯗ ꯇꯣꯡꯗ ꯆꯦꯜꯍꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯀꯌꯥ ꯈꯪꯗꯕ ꯑꯊꯧꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯕꯣꯏ ꯈꯔꯨꯕꯣꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯀꯟꯚꯦꯅꯔ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯖꯦꯟ ꯇꯣꯏꯖꯝꯅ ꯍꯥꯏ ꯃꯨꯅꯤꯁꯅ ꯏꯔꯤꯕ ꯗꯣꯀꯨ ꯗ꯭ꯔꯃꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯆꯥꯎꯅ ꯄꯤꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯈꯨꯟꯅꯥꯏꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯈꯤ꯫ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯂꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯃꯨꯅꯤꯁ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯑꯁꯤ 1891ꯗ ꯕꯦꯖ ꯇꯧꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯀꯪꯂꯥ ꯃꯃꯥꯡꯗ ꯁꯥꯍꯦꯕ 5 ꯑꯉꯥꯡ ꯑꯣꯜꯍꯟꯈꯤꯕ ꯇꯥꯡꯀꯛ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯇꯔꯥꯏ ꯇꯔꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯆꯩꯅꯥ ꯐꯪꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯉꯁꯤꯁꯨ ꯃꯊꯧ ꯇꯥꯔꯤ꯫ ꯌꯦꯡꯅꯕ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯍꯥꯏꯕ ꯑꯗꯨ ꯎꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫